Ok macha poklamdaida fajin punsinba apikpa ka makhalsing sizinaba thingkhre. Ok macha poklamdaida sizinaba ok adubu madugi manungda lehenaba lengbo otpa ngamloidaba datuna saba makhalge kakhal gestation amade farrowing crate sizinaba puthokpa amade yonbana chingbasing India da thingbinaba Bollywood superstar John Abrahamna handakta Central Government ta taksin khraba matung Mercy for Animal India Foundation ge apil lakpadage Manipur Langa ki Veterinary and Animal Husbandry Service Manipur nasu gestation amade farrowing crate puthokpa yonba ma decision aba thingbagi cherola ma thokre cherola duna Prevention of Cruelty to Animal Act 1960 ki section 11 clause 1 subclause e gi makhada Animal Husbandry Unit singda asigumba makhalgi crate haibade yot ki polang amata sizinaroi davane order si handakta Delhi sarkar na gestation amade farrowing crate ta athingba thamki badudage thoklakpane loinana Mercy for Animal India Foundation asu asigumba makhalgi crate sizinabage mayokta campaign chathakibadage ne Mercy for Animal India Foundation dage gestation amade farrowing crate karam tawbage haibadu khanglaba matungdage Bollywood star John Abrahamna Minister of Fisheries Animal Husbandry and Dairying Parsotam Rupalada sigumba makhalgi crate asi laibaksin bathungna thingbina bache ekhibane Mirol biama di macha pok tangariba oksingna gestation amade farrowing crate asida laihalle crate asida oksing asina lengbo otpa madi koina sanaba mafam phawba leiti haina Mercy for Animal India Foundation ge CEO Nukuns Sarmana phongdokhe mahangna makhatana hai masina maram oiraga oksing asida makhoi ge saru kaitharakpa amade wakhal yamna nungaitabaga loinana makhoi bu thamliba crate adu chikhaiba phawba thoe Manipur sarkar na sigumba oksing ge punsida hongba lakhangadaba makhalgi warep lawba sida nungaibasu phawi haina su phongdokhe gestation amade farrowing crate na sasing bulengbo otpa phawba ngamhandabagi thawong asi Prevention of Cruelty to Animal Act section 11 clause 1 subclause e bu singnabane ICAR na 2014 da thokiba official letter amada Veterinary University singamade oki maramda thijeliba National Research Center khudingmakta gestation crate sing sizinadana phongdokiba laikhre ICAR na Directorate of Animal Husbandry Punjab ta state asida gestation crate sizinabadasu district officer sing da hana na haikhravane Mang Takliba Louphamsing Kannaba Thabak Loukhatpa Ngamdrabadi Loubuksingda yum Sajilli Haiduna eviction notice thoklubage wahan thoklairoi Lausal Imphal iski manungda lariba achouba lokol sing wariba yaral lokol dage guru lokol faubugi lokol singda lainga ki amadi lanai miyoi kharagi aranba thoksil na khusem gi sau thokanduna sathina mang takle lokol asida lau uriba laumi sing lau panba yadabagi awaba madi lau palabasu hanjin ising isauna mang takhan badage laumi sing kokta khut haptuna khangna re hawjik lokol asida wariba phibam ase Manipur lengak na khudakta mijeng changduna awaba tariba laumi sing asigi damak thabak Loukhatlu Haiduna Lausal na thadorok pachero lama na phongdorok le cherol sin hai Lausal na lokol sing asida chatuna ising thumliba singi matang da thijilubada hauki bachahi 2013 da Directorate of Environment and Climate Change na yaral lokol da leiriba lau sangam chamaga tara rom da Loupu singda phaugi mahut sel oina pigani haiduna yanaraga achouba pat ama lupa crore amaga lakh humudra changna tokthokhe masida seasonariba lam hectare ase 35.3 ne achouba parasi tawbada lakol asige hana laijaramba kenel asi thingjinke masigi makha tarakpada 2016 da MI department na NEC gi makha da naharup khongjinda niyam kaina water level dage foot taruklom wangna multi purpose dam ama sajinke asigumba thawong sing asi dage yamlaba lokol sing asi da khusem gi sing ichau thokhanduna Louphamsing asi mang takhalakibane Manipur lengakna lokhong asi tawba sengbage thabak su karigumba mata paikatana sanglaba matam asi lakle Lakhong asigi saruksingda ising thumjinba mafam kaya amasu leire laumi singna lau panba yadana leriba amade hanjin ising thumduna lau siriba sigi matangda mari lena balengaki authority da kayarak haijarabasu tabidana lakle miyamgi lengakne hairiba lengak ase lamdam asomgi laumi sin misingi di yaude lamdam asomgi laumi singi damakta de lau singu tawba haibasina maruoiba senphamne laumi singna kayarak honarabasu haujikti mai paktre lau uraga imung manung masa masu thakjariba imung singse lairaba tale kokta khut haple leingakna Preservation of Paddy Land and Wetland Act 2014 gi makhada laubukta yum kai sajanba yaroi laupham kangadavani haiduna thabak loukhatle adubu lamdam asomgi yamlaba lokol singda lau panba yadana mang takhaliba sige mathaktade kari thabak loukhalabagi haina hangle yamlaba lokol sing asida nong khajiktang tabada ising maukhalakpadage mathang ising thumjilaktuna lairiba Louphamsing asige chada humbudradage marifu fawbugi changda
ising thumjilakle lau pan bai basi akangna ba matamgi manungda paikhatkadaba thabaksingni adubu hojik palba laingak amadi miyamgi mihutsingna karigumba mata paikhataba asida loksalna angakpa phawi sanglaba matam ama wetland gi mingda ringban khajali basi hangdoktana lairaki basisu rajniti gi akhuba midyangda bot bengi rajniti tawbadagi wairaki bara haibagi singnaba phawi Maikai asomgi yamalaba Louphamsing Mang Takliba se Thabak Loukhatpa Ngamdrabadi Loubuksingda yum Sajilli Haiduna eviction notice thoklubagi wahan thok lairoi Mang Taklaba Louphamsing amade laumisingi damak laingangna thubagi waina Thabak Loukhatpam thoi haina cherolasina makata na phongdorokle Loukrakpam angaubi chanuna Femina Miss India da Manipurgi mahut sinduna saruk yargane Sagolban Salam Laikai-dagi Loukrakpam angaubi chanuna BLCC Femina Miss India 2022 da Manipurgi mahut sinduna saruk yargane El angaubi chanu kumza 2016 da pangthokiba Garnier Fashion Weekend da saruk yabaga loina na mahakna model ama oina mahaki career haurakhe loina na Manipur da madi Manipurgi mapal da pangthokpa topa tongan ba mega fashion event sing da saruk yarakhe kumza 2017 da mahakna Miss Northeast Diva da first runner up ke mana laurakhe maduna mahaki achoba mai pakpa ma oikhe Mahakna hospitality operation da diploma loisin kibaga loina na hauji business administration da master taure amadi mahak sahi asigi July 3 da Mumbai da pangthokadaba mega finale event gi damak sem sare anauba monkeypox vaccination plan taure haina US health official sing na phongdorokre monkeypox laichat asidagi ngakthoknaba vaccine kapa yaraba American sing gi damak anauba makhal ge monkeypox vaccination ge thaurang ama Loukhatpa loire haina US ki President Joe Biden na phongdokre thaurang asi monkeypox laichat asina USA da sandopagi changka hena wangkhalakpadagi tangai fadana lokhalakpani haire US Department of Health and Human Service na phongdorokpada anoba plan asigi administration makhada vaccine dose lising chakaya Bavarian Nordic AS na Jenios vaccine asi puthokuna tangkak naina kamnanabagi thaurang pumnamak loire haina su service ki maikidagi phongdorokre Udaipur da dukan phamba Hindu ama thangna kaktuna hatkhiba miyoi ani adu phabagi damak police officer manga promotion pikre Rajasthan gi Udaipur da tailoring tawduna leiba dukan phamba nupa ama bu yamna tamthiba mong da hatkhiba miyoi ani adu fagat khibaga mari leinana makoi bu phana bhona bada thodang chauna lokhiba Rajasthan gi police officer manga state asigi chief minister Ashok Gehlot na out of term promotion pire haina ngarang laukthokre Makoibu promotion pide haina laukthokhiba se ngarang nungthil state asigi law and order situation ge akhanaba review meeting amada phongdokhiba nei mifam aduda chief minister Gehlotna phongdokhiba da Hindu gi tailoring tauba Kalhai Lal kauba miyoi adu terrorist ani aduna tamthina hatkhiba nei hatkhiba miyoi sing adu muslim kangbu gi miyoi ngakta nei makoina pangthokiba crime gi oiba tamthiraba thodok sing adu video gi online da thadoroktuna viral chanakhiba nei Thogdok adu achumaran thidana miyam da kihan khangan bagi damak thawaina viral chalan khibani haina mahakna haike Thogdok adu gi matungda miyoi ani adu gi mathakta anti terror law UAPA gi makha da case ama register tawkhre haina su minister na phongdokhe aroi bada tabiri bapum namak pu thagat chare